Tangdu Leitabagi Paojel Puba Bashi concert among ngasi. Tangdu Leitabagi Paojel Puba Bashi concert among ngasi Remski Jubilee Hall da Guru Pandit Hariprasad Chaurasia na Pangthoktuna meeyam thamoi shumgatkhre. Ministry of Culture, Ministry of Education amade Ministry of Youth and Sports ki meeting makhada National Institute of Technology NIT Manipuri amade SPIC Makane Sinduna Leibagasi Cultural Heritage Yokhatnabagi Pantam da Pangthokpa concert aduka mari leinana NIT Manipur ki Dean of Student Welfare ki Dr. Ngangbang Romezi na hai Malem na sakhang naraba Hindustani classical ki Bashi Khongba Pandit Hariprasad Chaurasia Padma Busatna Tangdu Leitabagi Paojel Puba na lakpa se thagatingai ne masagi chahi yamnabaso mahakna Manipur da laktuna hawrakliba nahasingda Tangdu Leitabagi amade culture ki inod ama pinaba honariba se mamal yamna yamba amane mahaki Bashi ki khongjel asi tabada yamna pukning leitaba amadi wakhalda Tangdu Leitaba phangba ama oi Tharamasi Ministry of Culture, Ministry of Education amade Ministry of Youth and Sports ki meeting makhada National Institute of Technology NIT Manipur amade SPIC Make na sinduna pangthokpani haitna mahakta makhatakhe Masi Thoramasi Akogi Waziki Oiba Maming Leraba Kogi Basi Kongada Pandit Hariprasad Chaurasia Hainamase Padma Bhushanju the Padma Vibhushan Animak Pangaba Awardini Maming Saknairaba Kogi Shumba Basi Kongbagi Culture Matanga Mas Maming Leraba Adumba Kogi Artisamani the Magi Smaina Lakpasi Mimpalda Kogi Smaina Tangdu Leitabagi Laga Koibu Sumaina Kogi Amuk Santi Proknaba the Mai Wakalonda Mazo Hanu Masagi Sahi Marfu Suzare Adusu Mase wheelchair in Tolaga Masu Aish Maina Manipuda Smaina Irang Labor Tangdu Leitabagi Mazu Masagi Wakanam the Gidaroga Mas Lakpasi Yam Nungai Posi Adu program when Legasu Koimana Basi Konjarasu Koina Isai Nungai Resu Magi Lakbagi Magi Moto and Maning the Mai Wakalon Nama Lakpasi Koya Nungai Posi Mana Laga Shumgatkhre Kara Kogi Paojel Kapiduna Mam Santile Minasi High music say Horakanda Magi the Yam Ingba Kogi Basi Nungai Bakoi Wakanda relax by Yam Nungai Kogi vocal Yabunate Adu Magi music worldwide India Nate by Maming Chalisi and the mindset of Mohammed Sapina Duga Kogi Shuma Santi Poron by Wakalon and the Laksabani and Machine Damabu Koyam Tagasari. Northeast Bisarat Hainaming Tonba ngasi concert da Pandit Hariprasad Chaurasia na Hindustani classical music ki raga da yumpham oiba Bashi piece kaya khongduna meeyam shumgatkhre concert da Ashish Rakwani na tabla Vaishnavi Joshi amade Kiran na Bashi khongduna mahaki mating pangkhe concert adugi manung channa pangthokpa interaction program amada mahakna hai tongan ba mafamsingda leiragasu mioiba haiba asi chap manai leibagasi da tongan ba lon amadi chatnabi leirabaso isai nongmai haiba asidagi amata oina pamnare mahakna malemgi tongan ba mafamsingda chatluba matamda mahakna mafam maduda para kaya tamba phangi haina mahakna makhatakhe यहाँ के संगीत सुनकर उनको बहुत अच्छा लगता है चाहे न्यूयॉर्क हो चाहे लंदन हो चाहे भारत का गांव कान तो सबको भगवान ने एक दिया सुनने की शक्ति सबको एक दिया लेकिन हमारे भारत में जो एक अलग अलग कलर है अलग अलग भाषा है अलग अलग रहना सहना है अलग अलग प्रेम है वो किसी देश में नहीं जो हमारे यहाँ मिलता है हम यहाँ आते हैं हमको इतना प्यार मिलता है इतना लोग प्यार करते हैं जहाँ भी जाते हैं और मैं तो कहता हूँ कि भारत के जैसे अलग अलग भाषाएं हैं अलग अलग खान पान है अलग अलग कलर है अलग अलग रंग रूप है वो कहीं नहीं तो यहाँ का संगीत भी वैसे ही लाइक करते हैं उनकी समझ में नहीं आया सारे गामा लेकिन दोरे भी फासोला से तो उनके समझ में आता है Panbayabadi Pandit Hariprasad Chaurasia Hujik Masagi Chahib Maniputaruk Sure Mahak Malem na sakhang naraba Hindustani classical ge guru amane Mahak na Hindustani classical gi damba khonariba ado sakhang duna Kumjal Singamaga Chamapal Mariputara ni thoida Padma Bhushan amade Kumjal Singani da
Padma Vibhushan Khuchinakibane, Mahak Mamangda Manipurda Anirak Laklame, Handaki asina Mahaki Ahumsuba Manipur ki Khongjatne.